Một bằng thuốc túi 잉비르면 뭐 하면 들 소방나 공원 군들이 확실히 뭐 공정 자잘하게 너 여기 잡지 하는 거 떨어져 सानबे वीडियो जे तो मेमोरी हो उन्होंने तो मत ही माफ लग बने 많이 제질라지 một bằng thuốc túi
ꯆꯅꯝ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯥꯞꯅꯤꯡꯕꯅꯦꯕ ꯑꯗꯣ ꯗꯨꯀꯥꯟ ꯑꯝꯇ ꯍꯪꯍꯧꯗ꯭ꯔꯤ ꯑꯩꯅ ꯇꯧꯔꯤ ꯉꯜꯂꯦꯕ ꯍꯣꯔꯦꯟ ꯊꯨꯟ ꯁꯥ ꯅꯪꯕꯗꯗꯤ ꯆꯥꯁꯤꯜꯂ ꯄꯣꯊꯥꯀꯥꯟꯗ ꯇꯨꯝꯕ ꯂꯣꯏꯔꯀꯥꯟꯗ ꯁꯥꯟꯅꯠꯇꯣꯏꯅꯦꯕ ꯑꯗꯩ ꯈꯔ ꯉꯟꯅ ꯇꯨꯝ ꯍꯧꯒꯠꯄꯒ ꯁꯤꯟ ꯂꯥꯡꯉꯤꯅꯦ ꯀꯤ ꯆꯤꯛꯑ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯁꯥꯕ ꯃꯣꯔꯣꯛꯇꯤ ꯅꯠꯇꯦ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯁꯥꯏ ꯃꯣꯔꯣꯛꯁꯦ ꯑꯩꯉꯣꯟꯗ ꯁꯥꯒꯠꯂꯛꯑꯦ
ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯃꯈꯥꯗꯣ ꯐꯣꯟ ꯇꯧꯁꯤꯜꯂꯛꯇꯅ ꯌꯥꯈꯤꯗ꯭ꯔꯦ ꯆꯞꯈ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ